ꯑꯗꯨꯕꯨ ꯍꯥꯏꯖꯩ ꯏꯇꯣꯝꯃꯇ ꯃꯤꯑꯣꯏꯕ ꯅꯍꯥꯛ ꯃꯤꯑꯣꯏꯕ ꯑꯗꯨꯝ ꯑꯣꯏꯒꯗꯕꯅꯤ ꯑꯆꯨꯝꯕ ꯆꯠꯀꯗꯕꯅꯤ ꯑꯐꯕ ꯇꯧꯒꯗꯕꯅꯤ ꯑꯔꯥꯟꯕ ꯌꯦꯡꯂꯣꯏꯗꯕꯅꯤ ꯑꯩꯒꯤ ꯋꯥ ꯇꯥꯕꯗ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯕꯨꯠꯇꯨꯅ इखंग खंगौदना अइबु खंगन कोनचिले खौरी चरमदा ताप पाइरई सैरिंग परिंग खरानी अइबा ओजा थांजम इबो बिसाकी बुट अमसुंग माइखम मियोइबगी लमचत ताकपा पाउताक पीरिबा यामना फजबा सैरिंगनी चुमी ताइबंगसिदा मियोइबै खैसे अचुंबा चटपा अचुंबा ngang हाइबसे पुमनमक पामने अदुबु मियोइबा खुदिंगमक ngakpa ngamlabra aigi haiba wakhal ase hek phaurakpada pumnamuk aremba takhigani chauthoknabu haigi malem sida masagi oijaba khangdaba oijaba thidaba mibu leramkhigatra tasengna uchal maira chamkhatuna thibada khara wana thokani pangai haijinba nate miyoiba khudingma phatte haibadi nate adubu matangna matamna purakpada oidaba namthak minamba haibasa aduma khara makhaidi yaudaba sungya yade masi yaudabadi mahakto mi oiramlaroi अतोपा ग्रहदगी लापा अनौब थुंगलब जीवगुंबगा ओइरमलगने सुम वाकोइ सुदना लेरे होय चुमी पिख्रब जीवदगी हौरगा वखल लौसिंगदा मा ngaire हाइदुना मखौ पुंगना लौरिबा मियोइबा मखुता चौखतपगी फिरल हाइदुना नापलना मांगोइनना लेपलिबा हिंगलिबा मियोइबा कौब जीव महगमु फत्तबा ओइजबा थीबा सेलतुम खरगी अमदि सीबदा सुपुबा यारोइदबा लन खरगी दमा खनरे चैनरे hatnari sunare mase pangai haijin banate ai hakta su thokiba masing la ngamdraba thodok singna sakhini miyoi bagi masagi phathaba ngamdaba phatraba ko ga sela khrabadi mapa mama machin manau pumna makauke minungsi ba haibada phaurakte hingchaba mitambalgi saktam laurai masigi tangka ka sidane miyoi bagi wakhal gi khwaidagi laikha taba mata असंग बहानौना लेंग लेंग चलबा येनिंग थागी अयुकनी उपाल वापाल हाइपल लेपल कयासु नौनी येनिंग हुंजदुना मकालम जरिबा मतमनी मालंग बगी साहुमना लिरी लिरी सिटलदुना नुंसिबा लेहाउ लेरेन गी लेनम दुगे लुरी ताइबंग थमोइ खुदिंगदा लेचिल पक्ट्रबा हांगलबा संगबानबा अतिया मकोइदा कोइपाइ पाइरदुना खोंगलिबा चेकला सिंगे नुंसिबा खोंजेलना सकलरी येनिंग थागी सयोइना पुमनमक्सिगी मथक्ता नुंसिरबा अगरबत्तीगी दुप मनम अदुना कयादा इंगना नुंसिरिबा नुंगोंदबा ngamlaroi taibang apumba तंफादो दुप कटबगे बृंदा देवी ममांग अदुदा नोंथादुना खुरुमदुना लेरंबदगे मराइबक्ता मखुना मालेम लei masokna laibak ahumlak katuna mamitu tapna pangjarae mapureiba nongdrembado tulsibong mamang aduda leptuna mamon nokladuna मागी लोइनबी तंफाबु येंगदुना लेरमली तंफादो मपुरेबना थाजदना लेपलंबा दुदा हाइफेट खंगी अदुगा तपना हाइरे आइमा तमो हलकलगा तुमिना लेपलगा करी येंगबिरिबनो अहम अहागा अमता हाइबिरक्ति हाइवाने आइदि खंगबु खंगुरे नोंग्रेमबदु नोक्लदुना मागी लोइनबीदा नोंसिने येंगदुना हाइरे हो आइसु येंगलिबने ngasi de yarimagi mamase yengbagi penba kawba naikhitre phajabai ma palaitre haidana atiya machugi phi phanetuna nakoka do kublak tawraga surja deva khurumlamba sidade lohong nongan bagi numita setkhiba hainam leinam puba nungsito nauhaunana silaklaba khaluredana tamphadu momon noktuna tapna pau khampirei tamo nachanu pilari pahawbani chopnaba kana kana nganglanuko karino नचाले सभी फारम मतमसिदा जुबोनगी इथक इपोमगा कदोमदगी अंगावबगी नुसिना हुमजन बिरकलिबनो नोंड्रेमबदो मागी तंफागी पौखमदुदा खंगनोक नोकनिंगलदुना नोकथोरई अदुगा तपना हाइरई हा होइदा तंफाइबेमा नचानुपि चावरे आइसु खंगिदा अदुबो ngasi phawba phajaba handriba mama ibemagi masaksida ngaujadana pangangangjabasibu urubaigi ralo asomdana yairi madu mama ibemaga mapa ibungaga wari sanaribadu marak thachilaktuna thongnawdagi makokto lithoklaga larei ima tabro aigi sangom pirlao ai practical sinbar sulai silaklabani romance to horen tawroba kona
ꯄꯨꯛꯁꯦ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯦ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯣꯡꯉꯦ ꯃꯤ ꯇꯝꯐꯥꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯔꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯌꯥꯏꯔꯤꯃ ꯏꯃꯥ ꯇꯥꯔꯦ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩ ꯁꯥꯔꯦ ꯆꯣꯞꯄꯤꯁꯦ ꯅꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯁꯤꯗ ꯀꯩ ꯀꯥꯟꯗꯕꯗ ꯑꯍꯟ ꯑꯗꯨ ꯑꯣꯏꯔꯒ ꯏꯉꯥꯎ ꯉꯥꯎꯁꯟꯅꯩ ꯇꯥꯃꯣꯁꯦ ꯑꯗꯣ ꯇꯥꯃꯣꯁꯨ ꯆꯪꯕꯤꯔꯛꯑꯣ ꯑꯌꯨꯛꯀꯤ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯝꯂꯒꯦ ꯑꯁꯤ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯗꯨ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯅꯣꯡꯗ꯭ꯔꯦꯝꯕꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯝꯐꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝ ꯌꯧꯔꯕꯗ ꯌꯥꯏꯔꯤꯃꯥꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯃꯃꯥ ꯆꯪꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯇꯝꯐꯥꯗꯨ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯤꯀꯨꯞꯇ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯣ 3 ꯁꯦꯝꯂꯗꯨꯅ ꯃꯣꯏ ꯃꯄꯥ ꯃꯃꯥ ꯃꯆꯥ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤ ꯇꯝꯐꯥ ꯁꯠ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯄꯥꯝꯆꯥ ꯇꯟꯁꯤ ꯍꯥꯟꯅ ꯆꯠꯊꯣꯛ ꯀꯣꯕꯤ ꯁꯥꯛꯁꯤꯒ ꯉꯟꯇꯥꯅ ꯍꯧꯗꯣꯛꯂꯒ ꯍꯣꯠ ꯀꯦꯁꯇ ꯍꯥꯞꯂꯒ ꯊꯝꯕꯅꯤ ꯁꯥꯕꯨꯗꯤ ꯁꯥꯔꯤ ꯍꯥꯏꯕꯨ ꯍꯨꯃꯥꯡ ꯉꯥꯜꯂꯤ ꯍꯧꯔꯔꯣꯏ ꯌꯥꯏꯔꯤꯃ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯅꯪ ꯉꯁꯤ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯀꯦ ꯑꯩꯗꯤ ꯍꯧꯒꯠꯈꯤꯕꯒ ꯈꯪꯍꯧꯗꯦ ꯀꯔꯤ ꯂꯩꯒꯦ ꯉꯁꯤꯁꯦ ꯇꯝꯐꯥꯗꯨ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ ꯅꯣꯏ ꯕꯕꯥꯒꯤ ꯊꯕꯛꯇꯣ ꯉꯁꯤꯗꯒꯤ ꯆꯠꯂꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯑꯍꯥꯟꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯊꯦꯡꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯉꯟꯇꯥꯅ ꯂꯣꯏꯁꯤꯟꯕꯅꯤꯗ ꯌꯥꯏꯔꯤꯃ ꯏꯉꯛ ꯉꯛꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯀꯩ ꯊꯕꯛꯅꯣ ꯕꯕꯥꯒꯤ ꯈꯕꯔ ꯍꯣꯀꯔꯒꯤꯗꯨ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯅꯣꯡꯗ꯭ꯔꯦꯝꯕ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯆꯠꯀꯅꯤ ꯑꯗꯨꯒ ꯕꯕꯥꯁꯦ ꯉꯁꯤꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ ꯂꯩꯕꯥꯛꯅ ꯃꯃꯤꯡꯇ ꯇꯥꯕꯗ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯅꯔꯤꯕ ꯄ꯭ꯔꯇꯥꯞ ꯕꯥꯕꯨꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯄꯣꯁꯇꯨ ꯏꯄꯥꯕꯨ ꯊꯧꯖꯥꯟꯕꯤꯕꯗꯒꯤ ꯈꯟꯕꯤꯔꯛꯂꯤ ꯉꯁꯤꯃꯛ ꯂꯥꯛꯇꯨꯅ ꯊꯕꯛ ꯍꯧꯔꯣ ꯍꯥꯏꯔꯛꯄꯅꯤꯗ ꯌꯥꯏꯔꯤꯃ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯃꯥ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯝꯂꯒꯅꯤꯀꯣ ꯑꯩꯒꯤ ꯍꯦꯛ ꯍꯣꯠꯅꯕꯗ ꯅꯨꯡꯉꯥꯏꯕ ꯐꯪꯖꯗ꯭ꯔꯦꯀꯣ ꯇꯝꯐꯥ ꯃꯆꯥ ꯌꯥꯏꯔꯤꯃꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯎꯕꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯏꯃꯥ ꯕꯕꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯏꯆꯥꯅ ꯍꯌꯦꯡ ꯃꯤ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯁꯣꯟꯕ ꯅꯪꯒꯤ ꯕꯕꯥ ꯃꯃꯥꯕꯨ ꯑꯃꯨꯛ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯃꯗꯨꯗꯤ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠꯅꯤ ꯀꯔꯤꯁꯨ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇꯅ ꯈꯟꯖꯤꯟꯒꯅꯨ ꯅꯣꯡꯗ꯭ꯔꯦꯝꯕꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯄꯥꯒꯤ ꯕꯦꯃꯥ ꯕꯕꯥꯒꯤ ꯁꯤꯡꯂꯤꯗ ꯏ ꯃꯔꯤꯛ ꯑꯃ ꯆꯦꯜꯂꯤꯕ ꯃꯈꯩ ꯏꯆꯥ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯌꯥꯏꯔꯤꯃꯒꯤ ꯍꯣꯠꯅꯈꯤꯒꯅꯤ ꯃꯗꯨꯗ ꯕꯕꯥ ꯀꯔꯤꯁꯨ ꯆꯣꯛꯊꯕ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯒꯗꯧꯔꯦ ꯃꯁꯤꯗꯩꯗꯤ ꯏꯆꯥꯕꯨ ꯃꯄꯥꯟꯂꯝꯗ ꯊꯥꯗꯨꯅ ꯕꯕꯥꯅ ꯃꯥꯁꯇꯔ ꯇꯧꯍꯟꯒꯅꯤ ꯑꯗꯨꯒ ꯚꯥꯔꯠꯀꯤ ꯑꯆꯧ ꯑꯆꯧꯕ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯀꯌꯥ ꯊꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯕꯕꯥ ꯏꯃꯥꯒꯤ ꯑꯁꯥꯁꯦ ꯀꯥꯏꯍꯟꯒꯅꯨꯀꯣ ꯕꯕꯥꯒꯤ ꯌꯥꯏꯔꯤꯃ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯏꯔꯤꯃ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯕꯥ ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯅꯤꯌꯦ ꯑꯩ ꯑꯆꯧꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯃꯥ ꯕꯕꯥꯒꯤ ꯑꯁꯥ ꯅꯆꯥ ꯌꯥꯏꯔꯤꯃꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯍꯜꯂꯣꯏꯌꯦ ꯇꯝꯐꯥ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯅꯄꯥ ꯅꯆꯥ ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯤ ꯁꯪꯒꯣꯝꯒꯥꯗꯣ ꯏꯪꯗꯅ ꯂꯣꯏꯈ꯭ꯔꯅꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯛꯇꯣꯛꯄꯤꯔꯣꯁꯦ ꯅꯣꯡꯗ꯭ꯔꯦꯝꯕ ꯇꯞꯅ ꯇꯝꯐꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏꯔꯜ ꯍꯥꯏꯕꯕꯨ ꯏꯆꯥ ꯌꯥꯏꯔꯤꯃ ꯈꯛꯇꯅꯤꯅꯦ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯍꯥꯏꯕꯁꯦ ꯃꯄꯥ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯄꯣꯛꯂꯕꯁꯨ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅꯤ ꯌꯦꯡꯉꯨ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈ꯭ꯌꯥꯗ 12ꯀꯤ ꯄꯔꯤꯈ꯭ꯌꯥꯗ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯆꯥꯒꯤꯗꯃꯛ ꯑꯩꯒꯤ ꯃꯥꯏꯁꯩ ꯐꯧꯔꯥꯃꯨꯛ ꯄꯥꯛꯂꯤꯕꯅꯤ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯇꯥꯃꯣ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯔꯁꯅꯨ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯂꯥꯏꯔꯤꯛ ꯄꯥꯕꯩ ꯏꯆꯥꯁꯦ ꯋꯥꯖꯔꯕꯅꯤ ꯃꯣꯏ ꯇꯥꯃꯣꯕꯨ ꯄꯨꯡ 9ꯗ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯄꯨꯡꯕꯨ ꯇꯥꯔꯝꯂꯅꯤ ꯑꯗꯣ ꯆꯥꯛꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤ ꯈꯔ ꯊꯤꯗꯣꯛꯂꯒ ꯏꯪꯍꯟꯖꯔꯛꯂꯣꯔꯥ ꯅꯣꯡꯗ꯭ꯔꯦꯝꯕ ꯁꯠ ꯍꯥꯏꯔꯛꯏ ꯃꯃꯥ ꯅꯪ ꯑꯃꯨꯛꯇ ꯉꯥꯎꯔꯛꯀꯅꯨ ꯍꯧꯖꯤꯛꯇ ꯇꯟ ꯆꯥꯁꯤꯟꯕꯒꯤ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯤ ꯁꯤꯃꯛꯇꯗ ꯑꯩ ꯆꯥꯛ ꯑꯃꯨꯛ ꯆꯥꯁꯤꯟꯈꯤꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ ꯇꯝꯐꯥ ꯁꯠ ꯈꯨꯝꯂꯛꯏ ꯍꯣꯏꯗ ꯊꯕꯛ ꯆꯠꯄ ꯍꯥꯏꯁꯤꯗꯤ ꯆꯥꯛ ꯑꯁꯥꯕ ꯆꯈꯣꯝ ꯑꯃ ꯆꯥꯈ꯭ꯔꯗꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯡꯍꯧꯏꯗꯅ ꯑꯩꯁꯨ ꯅꯣꯡꯗ꯭ꯔꯦꯝꯕ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯐꯔꯦꯁꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯊꯨꯅ ꯁꯠ ꯌꯧꯔꯨꯔꯒ ꯍꯜꯂꯛꯀꯅꯤ ꯑꯩ
ꯅꯆꯥꯁꯦ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯒꯅꯦ ꯀꯣꯂꯦꯖ ꯆꯠꯍꯟꯈꯣꯀꯣ ꯇꯝꯐꯥꯗꯨ ꯐꯠ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯃꯃꯥ ꯅꯠꯇꯤꯌꯦ ꯇꯥꯃꯣꯇꯅ ꯏꯆꯥ ꯅꯨꯡꯁꯤꯕ꯭ꯔꯣ ꯑꯩꯗꯤ ꯏꯆꯥꯁꯦ ꯆꯥꯛꯀ ꯏꯜꯂꯒ ꯃꯐꯤꯒ ꯁꯤꯠꯄꯤꯔꯒ ꯃꯅꯪꯒ ꯅꯝꯂꯒꯅꯦ ꯀꯣꯂꯦꯖ ꯆꯠꯍꯟꯒꯗꯧꯔꯤꯕꯅꯤ ꯇꯥꯃꯣꯅ ꯅꯣꯡꯃꯇ ꯌꯥꯎꯕꯤꯕ꯭ꯔꯣ ꯅꯆꯥ ꯅꯨꯡꯁꯤꯕꯁꯨ ꯌꯥꯝꯅ ꯁꯥꯏ ꯅꯣꯡꯗ꯭ꯔꯦꯝꯕꯁꯨ ꯈꯨꯝꯂꯛꯏ ꯏꯁ ꯃꯃꯥꯗꯨꯗꯤ ꯍꯥꯏꯅꯨꯀꯣ ꯑꯩꯁꯨ ꯏꯆꯥꯒꯤ ꯆꯥꯛ ꯏꯜꯂꯨꯗꯨꯗꯤ ꯅꯍꯥꯟ ꯑꯩꯕꯨ ꯏꯆꯥ ꯅꯨꯡꯁꯤꯗꯕ ꯇꯥꯏꯞꯇ ꯍꯦꯛꯇ ꯉꯥꯡꯉꯤꯃꯤ ꯌꯥꯏꯔꯤꯃ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯈꯝꯖꯤꯜꯂꯛꯏ ꯏꯃꯥ ꯕꯕꯥ ꯌꯥꯔꯦꯀꯣ ꯅꯣꯏ ꯈꯠꯅꯔꯒ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯂꯩꯐꯝꯒ ꯈꯪꯗꯦꯀꯣ ꯌꯥꯔꯦ ꯍꯥꯏꯕ ꯈꯠꯅꯕꯗꯣ ꯂꯦꯞꯄꯣꯕ ꯑꯩꯗꯤ ꯈꯣꯏ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯈꯣꯏ ꯕꯕꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯋꯥꯠꯇꯦ ꯑꯩꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯏꯃꯥ ꯕꯕꯥꯒꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯆꯕꯁꯦ ꯅꯣꯡꯗ꯭ꯔꯦꯝꯕ ꯃꯆꯥꯗ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯪ ꯃꯃꯥꯁꯦ ꯌꯥꯝ ꯄꯪꯗ꯭ꯔꯥ ꯑꯗꯨ ꯐꯔꯦꯁꯦ ꯕꯕꯥ ꯊꯕꯛ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯅꯪ ꯃꯃꯥꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯗ꯭ꯔꯦꯝꯕ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯂꯨꯄꯥ 100 ꯆꯠꯄꯤ ꯑꯃ ꯂꯧꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦ ꯄꯩꯁꯥꯁꯤꯅ ꯏꯆꯥꯒꯤ ꯍꯣꯔꯦꯟ ꯀꯣꯂꯦꯖ ꯆꯠꯄꯗ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯆꯥꯄꯣꯠ ꯆꯥꯎ ꯌꯥꯏꯔꯤꯃ ꯄꯩꯁꯥꯗꯨ ꯅꯣꯛꯂꯗꯨꯅ ꯂꯧꯁꯤꯜꯂꯤ ꯑꯁꯨꯝꯅ ꯅꯣꯡꯗ꯭ꯔꯦꯝꯕꯗꯨ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥꯗꯨ ꯊꯧꯔꯗꯨꯅ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯄ꯭ꯔꯇꯥꯞꯀꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯇꯝꯐꯥꯒ ꯌꯥꯏꯔꯤꯃꯥꯒꯗꯤ ꯅꯣꯡꯗ꯭ꯔꯦꯝꯕꯅ ꯆꯠꯈꯤꯕꯗꯨ ꯄꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯝꯈ꯭ꯔꯕ ꯀꯥꯅꯤ ꯅꯝꯊꯤ ꯍꯪꯒꯣꯏꯅ ꯊꯜꯂꯕ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯒꯣꯗꯥꯎꯟ ꯑꯣꯏꯅ ꯊꯝꯂꯤꯕ ꯃꯐꯝꯅꯤ ꯌꯦꯡꯕꯗ ꯃꯤꯅꯧ ꯑꯃꯅ ꯍꯦꯛ ꯆꯪꯕꯗ ꯍꯪꯒꯣꯏꯒꯅꯤ ꯆꯥꯎꯔꯕ ꯍꯨꯏꯒꯤ ꯆꯦꯟ ꯑꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨ ꯃꯃꯟꯈ꯭ꯔꯗꯨꯅ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎ ꯎꯗꯦ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯨꯅ ꯀꯥꯗꯨꯗ ꯌꯥꯟꯊꯔꯤꯕ 100 ꯕꯜꯕ ꯑꯉꯥꯡꯕꯗꯨ ꯐꯠ ꯊꯥꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯃꯈꯨꯠꯇ ꯄꯨꯈꯝ ꯑꯃꯗ ꯆꯥꯛ ꯈꯔ ꯄꯨꯔꯒ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯀꯥꯗꯨꯗ ꯂꯩꯔꯝꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨ ꯈꯨꯠꯂꯩ ꯊꯨꯅ ꯏꯟꯊꯣꯛꯂꯝꯗꯨꯅ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯑꯗꯨ ꯎꯕꯗ ꯇꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯤꯀꯨꯞꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯁꯔ ꯄ꯭ꯔꯇꯥꯞ ꯂꯂꯩꯕꯗꯣ ꯆꯦꯟꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯋꯥꯗꯨ ꯍꯥꯏꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇ ꯆꯥꯎꯔꯕ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯔꯛ ꯍꯥꯡꯗ꯭ꯔꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯕ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯐꯥꯗꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯗꯨꯗ ꯑꯃꯨꯛ ꯄꯨꯁꯜꯂꯛꯇꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯁꯥꯎꯔꯕ ꯌꯨꯝꯗꯨꯒꯤ ꯃꯄꯨ ꯄ꯭ꯔꯗꯥꯞ ꯕꯥꯕꯨꯗꯨ ꯄ꯭ꯔꯞ ꯀꯥꯗꯨꯝꯗ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯤꯀꯨꯞꯇ ꯌꯧꯔꯛꯄꯅꯤ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩ ꯇꯥꯕ꯭ꯔꯥ ꯑꯉꯥꯎꯕꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯦ ꯆꯦꯟꯁꯤꯅ ꯄꯨꯟꯁꯤꯜꯂꯨ ꯑꯗꯨꯗ ꯃꯤ ꯂꯩꯅꯗꯕ ꯀꯥꯁꯤꯗ ꯅꯝꯁꯤꯜꯂꯒ ꯊꯝꯃꯨ ꯍꯦꯔꯥ ꯑꯁꯤꯕ ꯃꯃꯥ ꯃꯄꯥꯗꯣ ꯂꯧꯏꯅꯦꯕꯁꯦ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯆꯦꯟꯈꯤꯒꯦ ꯇꯧꯔꯗꯅ ꯍꯦꯔꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯣꯏꯗꯧꯔꯤꯗ ꯀꯗꯥꯏ ꯁꯒꯣꯜ ꯐꯨꯕꯒꯤ ꯁꯥꯖꯩꯗꯣ ꯄꯤꯔꯛꯑꯣ ꯕꯕꯤ ꯑꯩ ꯑꯃꯨꯛꯇ ꯏꯈꯨꯠꯁꯦ ꯄꯦꯟꯅ ꯀꯟꯊꯠꯀꯦ ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯇꯥꯞ ꯃꯈꯨꯠꯇ ꯁꯎꯟꯅ ꯃꯔꯩ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯁꯦꯝꯕ ꯁꯥꯖꯩ ꯑꯗꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯀꯥꯆꯤꯟꯗ ꯇꯨꯐꯛ ꯇꯥꯁꯤꯟꯗꯨꯅ ꯄ꯭ꯔꯇꯥꯞꯄꯨ ꯀꯤꯕꯒꯤ ꯑꯀꯤꯕ ꯈꯥꯡꯂꯤꯕ ꯂꯂꯩꯕꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝ ꯃꯇꯤꯡ ꯄꯣꯝꯕ ꯃꯈꯩ ꯁꯥꯖꯩꯗꯨꯅ ꯀꯟꯊꯠꯄ ꯍꯧꯔꯛꯏ ꯂꯂꯩꯕ ꯄ꯭ꯔꯇꯥꯞꯀꯤ ꯆꯩꯐꯨꯗꯨ ꯈꯥꯡꯕ ꯉꯝꯖꯗꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄ꯭ꯔꯇꯥꯞꯀꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯗꯨꯅ ꯑꯃꯨꯛ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯤ ꯁꯥꯎꯔꯕ ꯄ꯭ꯔꯇꯥꯞꯇꯨ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ ꯀꯌꯥꯗ ꯂꯝꯍꯦꯜꯂꯤꯕ ꯑꯉꯥꯡꯅꯣꯅꯦꯁꯦ ꯍꯩ ꯇꯥꯕ꯭ꯔꯥ ꯅꯣꯏ ꯀꯅꯥꯅ ꯆꯠꯂꯣ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯑꯃ ꯂꯧꯔꯨꯆꯣ ꯑꯗꯨꯒ ꯃꯃꯥꯏꯁꯤꯗ ꯍꯩꯖꯤꯜꯂꯨ ꯂꯝꯍꯦꯜꯂꯤꯕ ꯃꯈꯣꯡꯁꯦ ꯇꯦꯛꯇ꯭ꯔꯤꯐꯥꯎ ꯀꯟꯊꯠꯀꯦ ꯄ꯭ꯔꯇꯥꯞꯀꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯗꯨ ꯆꯦꯟꯈꯤꯗꯨꯅ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯑꯃ ꯃꯤꯀꯨꯞꯇ ꯂꯧꯔꯨꯔꯤ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜ ꯐꯥꯎ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯁꯦꯠꯇ꯭ꯔꯕ ꯂꯂꯩꯕꯕꯨ ꯏꯁꯤꯡ ꯍꯩꯗꯨꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯐꯨꯃꯟꯕꯗꯒꯤ ꯂꯂꯩꯕ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯌꯣꯐꯥꯎ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯄ꯭ꯔꯇꯥꯞ ꯐꯠ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯂꯤꯞꯄꯁꯦ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯂꯧꯒꯗꯕ ꯀꯌꯥ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕꯒꯨꯝ ꯂꯩꯈ꯭ꯔꯕꯅꯤꯅ ꯆꯦꯟꯕ ꯉꯝꯂꯔꯣꯏ ꯁꯤꯌꯥ ꯆꯦꯟꯒꯤ ꯀꯥꯏꯁꯨ ꯈꯟꯖꯕ ꯁꯥꯔꯤ ꯃꯊ꯭ꯋꯥꯏꯁꯦ ꯃꯥꯡꯅꯤ ꯈꯪꯗ꯭ꯔꯤ ꯃꯥꯜꯂꯤ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯅꯣꯏꯁꯨ ꯅꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯗꯗꯨꯅ ꯑꯉꯥꯎꯕꯁꯦ ꯃꯥꯡꯈ꯭ꯔꯕ ꯅꯣꯏ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨꯀꯣ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗ ꯃꯌꯥꯝꯗꯨ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯇꯥꯞꯀꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯕꯣꯕꯤꯗꯨ ꯁꯠ ꯄ꯭ꯔꯇꯥꯞꯇ ꯍꯥꯏꯔꯛꯏ
Sir, ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯀꯧꯈꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨ ꯌꯧꯔꯛꯂꯦ ꯍꯥꯏ ꯑꯉꯥꯡꯁꯤꯡ ꯍꯥꯏꯔꯛꯏ ꯄ꯭ꯔꯇꯥꯞ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯐꯔꯦ ꯐꯔꯦ ꯐꯝꯍꯜꯂꯝꯃꯣ